Ngasidi yamna maruoiba topic amakak lawkhatlaga nainasi. Matam amada Manipurgi manung chalamba haujikna Myanmargi oikraba KABAW Valley aikoina Kiampong lamjau hainasu khangnaba 700 square miles muk chawba mafam asi 1834 gi January gi tang mapanda the Treaty of Jandabo haina khuyek ama pinaraga matam madugi loilam sandokpa British na Manipurgi saruk oiramba mafam asibu Manipur miyam gi ayaba amata yaudana Myanmar Burmada Pithoklamkhi. Ing kumja 1947 da British ki makuttagi Manipur asi ningkha tamle. Southeast Asia lamdam asida kanagi su mikha pondaba Republic Nation ama oire. Masigi matungda ihan hana ing kumja 1948 da election pangthoktuna masagi constitution leijaba leingakjaba lamdam ama haibadu oirakhi. Matam maduda Manipur asida khundariba tongan ba phurup singi marakta khenaba amata thamdana apunbagi saktamna Manipur asibu kanagisu mikha pondana ningtamna haina humna palam matawasumna British na Manipur asibu ningkha tamba piramba matungda India da tindringaida kanagisu mikha pondaba masagi constitution leijaba lamdam ama country ama nation ama oiraga lakhiba adu laibak thiraba thodok amadagi ing 1949 gi September gi tang kunmathoida Manipur gi praja miyam gi mayokta India gi phiban nungda namnana tin khibadagi ngasi phauba ningdon pomli masigi matungda khwaidagi laibak thiba asina Manipur na India da hek tilnaba matungda pak chauna Manipur gi matam amagi saruk oiramba KABAW tampakpu Burma da sina thokhi matawasum tauna matam amada maning makha tamna laingak charamba Manipur asibu India da hektin khibadagi puari gi thengkhang kayarakta Manipur asibu mathak makha onbiramba ngaktani ngasi maksu thokniba lan asida center gi luchingba kaya amana lamdam masida divide and rule policy sanaduna lamdam asibu mieng changbidaba mang taknoba kaya ama silli hiram masida amuktang nainasi mieng taminasi India ga hek yum thagnariba leibak matam amagi Burma haujikina Myanmar hariba leibak asida India na mari phana thamnabagi damakta haibadi China amadi India leibak anisi hanadagi yengthinaraga lakpa leibak oibana yum thagnariba Burma amadi China anigi marakta mari phakhini haibagi nungnangba pakatpana maram oiraga China dagi henna anakpa mari thamnabagi damakta India amasung Burma na laibak anigi marakta lainaba mari asida chetnabani haina honabada Manipurgi KABAW tampak asi matam madugi India gi Prime Minister Jawaharlal Nehru na Manipurgi leingaki ayaba amati yaudana Burma da Pithokhi sinathokhi matam maduda India leingakna KABAW tampaki lamdam masigi belu magi magul asi aduk hakna khanjilude haujiki oiba taragadi Kaladan project kumba lising shaba yaba Mamal laikraba lamdam amani pikraba Manipurgumba state amadadi tangkraba mani muktani lamdamni Pandit Nehru na wakal amata khanthaba tawdana KABAW tampak asi pithoklubagi magi maraibak asini masi tasingna haiba taragadi India leingakna China ga lamba tawnabadi ngamjadraga national security gi damakta yenglaga yumlonaba Burma Myanmar da KABAW tampak asi pithoklaga China dagi henna Sesin Bamari Tamgadori Bani Haibasibu, Laibak Amagi Prime Minister Amana Kanpam Thokpara, Masibu Asing Mami Kaubra, KABAW tampak Haibasi Manipurgi, Ning Thorol Kaya Kayagi Haktagi, Lanteng Naraga, Manipurgi Ning Thona Amuk Ngam, Burmagi Ning Thona Amuk Handok Taunaraga, Mamai Tangda Manipurgi Lamkai Oduna, Lakshibani. India leingakna Manipurgi ningthau Buddhachandrabu silongda kauraga namphu haphu tauraga akanmana achumba sakpagi mawangda India gi phiwanungda ing kumja 1949 gi September gi tang kunmathoida Manipur asi India gi saruk oihankhibani matawasum tauna namphu haphu kaya ama sathakibagi ningdon pomlingai gi tanpham marakta KABAW tampak amuk Burma da pithokhibani khudimang asi matam madugi India gi luchingba singi Khantha haudabana mamal naidraba KABAW tampak asibu Burma da pithokhibadagi oihalakhiba ngaktani matawasum tauna Manipurgi phibanungdagi KABAW tampak asibu Burma da hek pithokhibadagi Manipurgi lalhaubagi lup kaya ama asuki matik mapangan kalakhi
India lengaki mathakta akan-akanba landa kaya ama sathaba haurakpadagi masina maram oiraga mamai thangda masagi lamdam leijadaba nomadic tribe oina leiriba Kukizo singasida India lengakna tungshinduna indigenous people oina leiraklaba community asibu namthanaba thaurang kaya ama haukiba ingkumja 2005 ta nongmai maru amata kapnadana Kuki militant sing atuga suspension of operation su asi satnaba haukhibane masigi matung tarakpada mamai thangda manipurgi lengaksu yawhanduna haukhiba ingkumja 2008 tagi tripartite talk tawduna nakal ahumgi oiba agreement tawraga lakli India lengakki mayokta indigenous community na ningtambagi lan hawi haibagi damakta masibu namthanaba honabada nomadic tribe oina poknafam lamdam leijadaba community amagi damakta phaigak phaina lepaga divide and rule asigi policy asibu apply tawraga indigenous people sing oiriba maiti community asibu muthatnaba thaurang tawpham asi thokpra India gi phibanungda tinkhaba India gi saruk oina leiraga democracy chatliba Manipur gi indigenous people sing asibu community sing asida pendabagi kholaw lawriba adugi madamdi thidoktana divide and rule policy asibu chathabagi damakta India lengaki ashoibani matawasum tawna Manipur gi matangda India lengak asi hanjin soiraga laklabani masigi maramdi Manipur asida leiriba indigenous people sing asiga India gi miyamga saksu manade lining laisfon khenai masi khanduna hanthana yengbiba asi makhoigi ashoibagi miengni Nehru gi matungda Modi asina Manipur asigi thengkhang kayarakta puarida leithak lekha oihanba lekha tahanba amadi maring marangba kaya ama thogalli Manipur asibu mache tanaba silli maram asina haujik paliba lengak asina Manipur asida yengliba mieng asina karino India lengak amasung Kuki singa su asibu satnaba oibanina makhoigi apambada tungsinduna Greater Mizoram gi manglan asibu sagatlaga Manipur gi periphery singkhong chingyada leptana landaduna lamkhai sing asibu munnabagi landa sathari masi isam chamba lan ama natte asangba range ki sniper amasung rocket launcher asibu pairaga sijinnaraga more khudum chankhaba matungda jiribam asisu khudum chanaba kanna honaraga lakli masi makhoigi lalong amani makhoina masa matomdagi oiba leibak ama nation ama semnabagi damakta Manipur dagi Kangpokpi Surachanpur Pherzon Tengnopol na chingba district kaya ama phaglaga Bangladesh ki Chittagong Hill Range amasung Myanmar gi Sin state na konsinba area kaya ama pakthoke sauthoke hairaga indigenous ki people oiriba matam kaya dagi maihoron dagi leiraklaba maitei phurup aikhoibu haibong manunggi tingumna leigadra masi khudimang asi India na China asibu thengnaba ngamnaba honabada Kaladan project asi mai paknabagi damakta Kuki zo sing asina hairima kaya thokluba Kuki singna nawang lakpa haurakpani haujikti leiriba Modi gi sarkar na Manipur asibu saktam saruk ahum thokna nagagi Kuki gi maitei gi haina khaidokpagi tangkakta masigi phibamda asum laklabra Manipur asigi tangkak asi haujik khangen pham yaure but chanaba hauraga loisinba ngamdabadagi mamai thangda butna tamnarakpadagi tawpham khangdabagi thawdau adu Kuki singa loinarubadagi Prime Minister asina khangpham khangdaba kha chiklaga lakpagi tanpham adu yorakkadarubani adubu masi khutimak oiba taragasu Greater Mizoram sembagi oirabasu Jogam sembagi oirabasu Jalengam sembagi oirabasu Manipur gi haujik leijariba apunbagi saktam asida lam inchi ama phawba mangba haibasidi sahi chamba hotnarabasu oithoklaroi